Lamjingba Finance की Depositor लिसिंग अमगा चनी निफुगा मंगादा Lupa Crore hompuga mathoi Henna Handokpa Houre Deposit की सेनफम Handokpada Art and Culture की कमिश्नर ना खुरौ थांगलतना हाई कोर्ट वाकलकले लेंगा की कमिश्नर Art and Culture दा चयोल मरी की मनुंगदा पाखुम पिरकदबा नोटिस इशू तौख्रे तोंगान तोंगान बा कंपनी तरा का मरी चलाइरिबनी हाइबा मणिपुर गे पार्टनरशिप फार्म सिंगी मनुंगदा अमा ओइरिबा MS Lamjingba Finance na kumza 2016 की October तरा का निपान दगी हौरकलगा February kun 2019 फाउबगी मनुंगदा Depositor Investor लिसिंग मंगागा चामरी मरफुद्रागा तरेट लेखी हाइबगा लोइनना February kun माथोई 2019 दगिना April 21 2021 फाउबदना Depositor Investor लिसिंग मापनगा चमापन मरफुगा निपान लेखी हाइरदुना Depositor Investor सिंग असिगी मरक्तगे खरना Deposit invest तौखिबा सेनफम सिंग हंदो हाइबगी वाफम फोंदोकनरकपदगी दिल्लीदा April 18 2021 दा तोंगान बा पार्टी 15 की मिहुट सिंगना Memorandum of Understanding MOU अमा खुयक पिनदुना यानबगी मतुंगिना था अहुम मरीगे तेलबा मतमदा अपुनबा Depositor Investor सिंगे मनुंगदगी मियोय लिसिंग अमगा चनी निफुगा मंगादा लुपा Crore hompumathoi लाख तरागा तरेट लिसिंग hompuगा दिथोय चामंगागा मरफुगा मापन की सेनफम सिंग हंदोकपा हौरकले हाइरदुना मखा ताना हंदोउ हाइरकपा मियोयसिंगिसु हंदोकनबा होनरी हाइबगा लोइनना थबक असिदा मणिपुर लेंगा की कमिश्नर आर्ट एंड कल्चर ना खुरौ थांगन बिरकनु हाइबा पिटिशन अमा हाई कोर्ट ऑफ मणिपुर दा फाइल तौरखरे पिटिशन असि MS Lamjingba Finance जून 3 2019 दा लुपा लाख मरी डिपोजिट तौखिबा थौबाल की याम सिफाई बाबू बाजार दगी मुतुम रोबिंद्रो चही 53 अपोकपा M तोंबा अमसुंग कंपनी असिदा February 13 2021 दा लुपा लाख अमा डिपोजिट तौखिबा थौबाल की याम सिफाई दगे इनाउटोन लाइफ्राकपम चही 29 अपोकपा ए लेबाक चाउना पिटिशनर नंबर 1 अमसुंग 2 वैदुना फाइल तौरखिबाने पिटिशन असिना हाई कोर्ट फोंदोकलिबा वाफम सिंगना पिटिशन असि फाइल तौरखलिबा पिटिशनर अनिसी याउना कंपनी असिदा डिपोजिट इन्वेस्टमेंट तौखिबा मियोय खरगा पुनसिलगा ऑल मणिपुर लमजिंगबा इन्वेस्टर्स एसोसिएशन AMLIA कौबा एसोसिएशन अमसु सेमखि हाइरे लोइनना केस असिगी पिटिशनर नंबर 1 अमसुंग 2 ओइरिबा मियोयसिंग असिना एसोसिएशन असिगी प्रेसिडेंट अमसुंग सेक्रेटरी सु ओइ हाइरे लोइनना तोंगान बा डिपोजिटर इन्वेस्टर सिंगदगे यामलबा सेनफम सिंग लौसिलगा तोंगान बा बिजनेस सिंग चथरगलिबा लमजिंगबा फाइनेंस ना COVID-19 पेंडेमिक ना मरम ओइरगा मखोइगी बिजनेस की थबक सिंग फेल ओइरकले हाइबदगे डिपोजिटर इन्वेस्टर सिंगी मरक्तगी खरना मखोइना डिपोजिट तौखिबा सेनफम सिंग हंदोकनबगी वाफम एसोसिएशन असिना फोंदोक्तुना लाखिबनी हाइरे चैरकसिदा केस असिगी पिटिशनर नंबर 1 ओइरिबा मियोय असिगा अतोपा इन्वेस्टर अनिगदा तोंगान बा डिपोजिटर अकाउंट होल्डर इन्वेस्टर मरफुगा मरी मुगना कंपनी असिदगी सेल हंदोकननबगी मतंगदा स्पेशल पावर ऑफ एट्रोनी अमा सब रजिस्टर हेडक्वार्टर इम्फाल दा स्पेशल पावर ऑफ एट्रोनी पीबा नुमितुमक्तदा रजिस्टर तौनकी हाइरे पिटिशनर नंबर 1 ओइरिबा मियोयसिदा पावर ऑफ एट्रोनी पिरकबा अमसुंग डिपोजिटर इन्वेस्टर ओइरिबा यामलबा मियोयसिंगनसु पावर ऑफ एट्रोनी पीबा पामबदगे लमजिंगबा फाइनेंस का केस असिगी पिटिशनर नंबर 1 अमसुंग 2 ना mahut sinba depositor investor singagi marakta yasinaba ma puraknaba thabak paikhalakhe thabak sigi manungsan na company asina case asigi petitioner anida nakal anigi marakta settlement ama puraknabagi thabak haunaba haijarakpadagi April 9 2022 da kwakaithel konjeng lekai da leiba Lamjingba Finance ke HR PRO ge kuthangda company asigi chairman da ayiba chairwal ama pisinki haire Zero aduna investor kharagi power of attorney su phanglaba petitioner number 1 da depositor investor sing da makhoi gi sale sing handokna bagi da makta sale sing aduga manaba asset amasung liability sing kusinana ba haija khi hai de Lamjingba Finance amasung Lamjingba group of company gi maike de ge asset amasung liability sing kusinana bagi matang da irak pachero ladu phanglaba matung da Lamjingba group ke masak nai ba miyoy amana April 13 2022 da hairiba thabak adumak numit 3 ni gi manungda pangthoknabagi ayiba cherol ama pirakhi haire loinana Lamjingba group of company gi maikidagi pirakhiba acknowledgement letter adugi matangda thengkhang kayarakta company asigi mihut sing amasung stakeholder singagi marakta mifam kaya pangthoktuna khana neinaraba matungda tongan ba party kun manga gi marakta MOU ama sign taunaraga madugi matungda tha ahum mari gi manungda miyoy lising amaga chani nifuga manga da lupa Crore hompuga mathoi lakh taraga taret lising hompuga nithoi
chamnga ga marfu draga nipan ge senpham sing manaba belu handokpa horakibani haire adumoina makcharak asida Manipur government ki competent authority oidiba commissioner art and culture na kumja 2019 ge February 18 dagi chanaba horakiba banning of unregulated deposit scheme act 2019 ge provision makada company asigi mathakta case number 1 of 2022 BUDS lokatuna April 19 2022 da company asigi mathakta saman notice na singba piba horakibani haire maramasina case asigi petitioner number 1 amasung 2 oidiba miyoy anina High Court of Manipur da haukiba yumsa kaisa numita civil writ petition asi file tawraktuna depositor investor singi maraktage khara na phauba power of attorney pibaga loinana company asiga su yanaba purakpadage MOU phauba khuyak pinaduna depositor investor lising amaga sani nifuga manga da lupa crore hompuga mathoi henbagi senpham amasung belu handokpa horaklabanina makata na su handokpi yu hairakpadage handokadaba watlibana Manipur lenga ki commissioner art and culture na Banning of Unregulated Deposit Scheme Act 2019 gi matungin na laukalagliba case asina khurau thangan bigan uhaijarakibane petitioner ani gi petition na si High Court of Manipur na WP clause C number 724 of 2022 oina register tawduna laukalaga ngarang justice ahanthem bimol gi bench ta list tawkhre court na matter si laukalakpada petitioner ani gi maikaida counsel N Mahendra na lepkhe Court na petitioner council gi submission sing taraba matungda case asigi amata ngaidaba respondent wadiba Manipur lenga ki commissioner art and culture da sayol mari gi manungda paukhum pirakadaba notice issue tawkhe court na issue tawkhiba notice adu respondent gi maikaida government advocate TS Sukumar na lawkhe loyana case asigi makata ba wayal chathanaba tha asigi kungama panda matter si amuga na list tawnaba court na direction pikhe JDU gi MLA sing BJP na laikhibane JDU dage BJP da chongkraba MLA sing CM amasung state president na Delhi da okre handak Manipur gi JDU gi MLA manga na BJP da punsun ki basi sel na lai ki bani haina JDU gi chief Rajiv Ranjan Lalal Singhana maral sikre BJP da nauna yawkraba JDU gi MLA manga asi chief minister Nongthongbam Biren amasung BJP Manipur Pradesh ki president A Sardana Delhi gi Manipur baban da taram na okre disqualification case mayok narakpa yai o joy JDU gi MLA mangana BJP da yauri hairibado India da rajniti gi tangdu laitaba ama laiba pamlaba BJP gi lusingba Atal Bihari Vajpayee gi mayok tane MLA manga asi disqualification case phauba mayok narakpa yai haina veteran politician o join na haire Manipur da gi thaki baki hom Dubai gi kaithel da yon ba hokre narcotic e ki makha da bel pi khraba miyoy anisu jail da thajin khre Mayai ka badrok lalon bagi case ta farga court puthok laba accused ane special judge ND and PS Imphal na bail pikraba matungda makhoi ane prevention of illicit traffic in narcotic drugs and psychotropic substance PIT ND and PS Act 1988 ki makada ngarang mayumda gi farga jail da thajin khre ngarang kaisum sang da thajin khraba miyoy ani asi tharga telaba matam kharasida PIT ND and PS Act 1988 ki makada detain tauba drug lalonba miyoy taraga manga hiankhre kamdong na makhoi court na BLP khibano haibadagi hauraga casing asida ayo singge asoiba laikhibra haiba laingang na semba committee amana akhanana yangsinba haukhre police na phagat khraba accused ani adude porompat pangal lairaktage MD Javed Akhtar apokpugi ming Abdul Razak amadi Khetri Bengal makha laikai dagi MD Javed Kalam apokpugi ming MD Kalam ne accused ani asi phagat nanabagi damak Manipur lenga ki special secretary home na August 18 da order ama thokhe order asigi matungin na makhoi ane tha ahumdi kaisum sangda lairaga ne board ama phamlaba tungda makhoi makhata na kaisum sangda thamba yabagi matik mayai su piri haire Mapithel dam da pen culture da nga yok pa hogdokre Indian Council of Agricultural Research ICAR ge Central Inland Fisheries Research Institute na Manipur lenga ki Department of Fisheries amade Cooperative Society singa khusam na duna Kamjong District ki manungsa na laiba Mapithel Dam ge reservoir pen culture gi mateng na nga yok pagi thabak paikhat pa hokre lainga ki school fagalan si mission tangjeng ahalu primary school gi de saruk thunglamdre oja amata leitabana laikai gi miyoy nektu na mahairoi yangkai gani thoi mahai tambi re ST demand tawduna wakat mifam sathakre Manipur gi yellow me mitai maitai busu ST list ta yahonduna constitutional safeguard PU haina SDDCM ge lising makha da sangsiliba khongjang gi saruk ama oina ngarang su kong bakaithel board ka
SDDCM ga खुसमनरगा कोंगबा कैथेलदा वाकन मिफम चथखे सजी प्रभाकरनबु AIFF के अनोबा सेक्रेटरी जनरल ओइना खनख्रे जस्टिस चंद्रचूडपु नालसागी एग्जीक्यूटिव चेयरपर्सन ओइना बखनख्रे रिहेबिलिटेशन सेंटर द थौरी यान्दुना सिरमले ngarang nungthil pung 4:30 rom tarakpada Kakching police station gi manung chanba Kakching machin manau chingda leiba rehabilitation center healing point amada thamlaki banaha ama center asige toilet manung da thori yanduna siramba thengnare haire police ki pau matungina leikhidra banaha adugi maming LK Sandam chahi 15 ne chakpi karongi tampe khuldage songin analgi machanupani haire mamang thagi 13 mahak rehabilitation center asida thamlaki bane adubu kari maram gi damak natraga matau karamna mahakna center asigi toilet thori yanduna siram libano haiba chapchana khangba ngamkhidre adumoinamak thogdok asigi matangda police ki maike dagi forensic expert chingba yauna lakhotpam thokpa thabak sing lakhotringaida mahaki hakchang imung manunggi miyoi singna laukhre haire application kaure chahi sigi lagliba November 13 da New Delhi da pangthokadoriba bahusna sahitya academy gi ahum suba bahusna Writers All India Conference ki thoramda miyoiba khunai ge thoidok Handokpa thabak tauba singda paring naina piba nation ge thaki tongan ba mana sing pina bagi akhanaba application kaure maruaina award asigi damak ayiba sing social activist government amade atopa sector da mathau tawriba miyoi singna document sing thajan birakpa yagane Henna ku pamarol gi damak 9366064174 dagi pau phaubi ba yagani haire result haidok le State Council of Educational Research and Training SCERT Directorate ki makhada leiba DIET na lauba DELED pre-service ta sahi ani tamna ba pangthokiba admission test ki result haidokre exam thakiba candidate singna mana thakiba exam center singdagi result yengba yaragani haire lam takthokadore Thoubal district ki Lilong subdivision ki manung channa Khongman GP ge kaibung wang matabadagi amaksam aduga kaibung makha lekai ge huirong bam phawraga amom kok phawbada Thoubal turel ge nagyata lediba khaslen sing da kanglon kaina yum kai tasliba singna September 8 phawbugi manungda sidok jagadabane government ki maikai dagi September 9 dagi lam takthokpa horagani haina SDO Lilong ki serola man haire miyamna sims ki ambulance yauna pochai kaya thugai khre Mairoi nupi machada rep tawkiba miyoi fagadabani haibagi wahauda ngarang porompata leiba nursing institute ama oiriba China Institute of Medical Sciences simsta miyoi kayana thomjin khre irang adu district police ki kangbu ama laktuna laksin khi haire jananeta Irawat ke mapok tha hogdok khre governor da memorandum pisin khre sinmi singi nongmagi khusumal lupa chatruk piyo Irawat Celebration Committee ICC Manipur amadi Manipur longmi lup ko khusam daduna Imphal gi Rup Mahal Theater Hall da ngahan chamag kuntaruk laksuba jananeta Irawat ki mapok tha palan hogdokre haina Irawat Celebration Committee gi chairwala man haire loinana palan siga mari leinana demand taraga matho yawba memorandum ama Manipur gi governor da pisin ke demand sing adude National Commission on Farmers ke report thabak oina pangtho loktak kallo ithai dam loktho Lautak project na sokhalaba lawmi singda kheti puron piyo sinmi singi nongmagi khusumal lupa chatruk piyo MG Narega numit chani thabak subo ohello chingtamda umang semu agroforest plantation to masing yablaba cheki dam sing semgatlo yadaba dam project RLI ithai lokhong ningthijana semu electricity 2022 bill hando privatize tawba thingu lawu singu gi thoksil lawmi miyam da khangallo MSP legalize ohello PDS food security job security ki thabak sing fajana pangtho farm logi ihoda siki belawmi sing da kheti puron PU amasung case tawkiba sing hando UP gi Lakhimpur Kheri gi lawmi hatpada chenaba union minister Ajay Misra mafam loktho amasung chahi hompu helaba laida bahal nupi United Kingdom ge matai manau ani na yum semjinana ba chakhum thugairu bada Lupa Crore aniga lakunthra gi oigadaba sana gi senjek sing phangbangam khre aroi bada tabi riba pumnamak pu thagachade